ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯆꯠꯀꯗꯕ ꯇꯞ ꯕꯦꯟꯒꯤ ꯉꯁꯤꯒꯤ ꯖꯔꯅꯤ ꯌꯥꯝ ꯁꯥꯡꯖꯗ꯭ꯔꯦ ꯑꯗꯣ ꯖꯔꯅꯤꯁꯦ ꯈꯣꯡꯆꯠꯁꯦ ꯑꯗꯣ ꯍꯣꯏ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯏꯁꯩ ꯀꯣꯂꯝ ꯀꯨꯟꯊ꯭ꯔꯥ ꯑꯃ ꯍꯨꯝꯐꯨ ꯍꯨꯝꯗ꯭ꯔꯥ ꯑꯃ ꯁꯛꯆꯒꯗꯕꯗꯨ ꯑꯩꯈꯣꯏ ꯏꯁꯩ ꯃꯉꯥ ꯇꯔꯥ ꯑꯃ ꯑꯗꯨ ꯇꯥꯠꯇ꯭ꯔꯕꯁꯨ ꯈꯔ ꯁꯛꯆꯔꯒ ꯑꯩꯈꯣꯏ ꯄꯨꯡ 6ꯇꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯖꯔꯛꯄꯅꯤ ꯀꯩꯁꯥꯜ ꯌꯦꯁ ꯀꯩꯁꯥꯜ ꯈꯨꯕꯥꯛ ꯑꯗꯣ ꯅꯣ ꯇꯞꯇꯥꯗꯤ ꯑꯩꯈꯣꯏ ꯈꯨꯕꯥꯛ ꯅꯤꯕ ꯁꯤꯡꯒꯔꯗꯨꯗꯤ ꯅꯠꯆꯗꯦ ꯈꯣꯠꯅꯤꯡꯒꯩ ꯈꯣꯔꯣ ꯈꯣꯠꯅꯤꯡꯒ ꯇꯣꯛꯑꯣ ꯃꯌꯥꯝ ꯑꯁꯤꯁꯤ ꯇꯥꯕꯤꯔꯤꯕ ꯈꯨꯕꯥꯛ ꯀꯥꯏꯅꯒ ꯈꯨꯕ ꯁꯤꯡꯒꯔꯗꯣ ꯅꯠꯇꯦ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄꯗꯨ ꯈꯨꯕ ꯌꯥꯅꯤ ꯈꯣꯠꯅꯤꯡꯒꯗꯤ ꯀꯃꯥꯏꯅ ꯈꯨꯅꯝꯅ ꯈꯣꯟꯕ ꯀꯩꯅꯣ ꯅꯣ ꯈꯣꯠꯅꯤꯡꯒ ꯇꯣꯛꯑꯣ ꯀꯩꯅꯣꯗꯣ ꯆꯝꯃꯒ ꯑꯩꯈꯣꯏ ꯀꯩꯁꯥꯜꯗꯨꯃ ꯁꯛꯑꯒ ꯑꯩꯈꯣꯏ ꯃꯤ ꯃꯅꯨꯈꯥꯡ ꯑꯦꯟ ꯗꯦꯟ ꯑꯍꯣꯏ ꯉꯁꯥꯏ ꯑꯗꯨꯗ ꯑꯍꯤꯡ ꯂꯩꯔꯪ ꯁꯛꯑꯦꯟꯕꯤꯗꯨꯃ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯑꯩ ꯑꯃꯠꯇꯒ ꯅꯤꯡꯁꯤꯡꯖꯔꯝꯒꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯨꯞ ꯍꯥꯏꯕ ꯇꯥꯔꯦ ꯀꯣꯟꯖꯦꯡꯕꯝ ꯑꯩꯈꯣꯏ ꯁꯪꯖꯥꯏ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯑꯩꯈꯣꯏ ꯒꯦꯠꯁꯤꯗ ꯊꯦꯠꯂꯤꯕ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯃꯍꯥꯛꯀꯤ ꯑꯩꯈꯣই ꯀꯠꯊꯣꯛꯆꯕ ꯍꯥꯏꯕ ꯇꯥꯔꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯑꯩꯈꯣꯏ ꯔꯤꯄꯤꯌꯥꯔꯤꯡ ꯍꯥꯏꯗꯤ ꯆꯥꯝꯊꯣꯛꯄꯤꯕ ꯌꯣꯛꯊꯣꯛꯄꯤꯕꯁꯨ ꯃꯁꯥꯒꯤ ꯗꯥꯏꯇꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯕꯤꯔꯤ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯇꯞꯇꯥꯗ ꯑꯣꯏꯅ ꯁꯨꯝ ꯃꯍꯥꯛꯅ ꯇꯞꯇꯥ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯈꯟꯅꯔꯛꯏ ꯑꯗꯨ ꯇꯞꯇꯥꯅꯁꯨ ꯑꯣꯀꯦ ꯑꯁꯤꯗꯤ ꯐꯩꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯕ ꯅꯠꯇ꯭ꯔꯒ ꯅꯤꯗꯕꯒꯤ ꯋꯥꯔꯤ ꯂꯩꯇꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯀꯟꯁꯔꯠ ꯑꯃꯈꯛ ꯅꯣ ꯁꯣꯝꯗꯒꯤ ꯑꯩꯗꯒꯤ ꯃꯇꯦꯡ ꯅꯠꯇꯦ ꯉꯁꯤꯒꯨꯝꯅ ꯍꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯅ ꯑꯩꯈꯣই ꯃꯌꯥꯝ ꯑꯗꯨ ꯖꯨꯟ 15 ꯍꯥꯏꯕ ꯀꯩꯅꯣꯝꯗꯤ ꯇꯥꯛꯄꯤꯔꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯁꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯁꯨ ꯐꯔꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯃꯥꯏ ꯑꯣꯏꯔꯤ ꯃꯅꯨꯡꯒꯤ ꯁꯦꯝꯕ ꯈꯛꯇꯪ ꯈꯜꯂꯤ ꯃꯄꯥꯟꯒꯤꯗꯤ ꯑꯩꯈꯣꯏ ꯈꯟꯅꯗꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯑꯩ ꯇꯁꯦꯡꯅ ꯊꯥꯒꯠꯆꯩ ꯑꯩꯒꯤ ꯃꯔꯨꯞ ꯀꯣꯟꯖꯦꯡꯕꯝ ꯁꯪꯖꯥꯏ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯀꯣꯟꯖꯦꯡꯕꯝ ꯅꯅꯥꯎ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯑꯩꯈꯣꯏ ꯈꯝꯕ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯐꯥꯎꯟꯗꯦꯁꯟꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩ ꯆꯥꯎꯊꯣꯛꯆꯩ ꯑꯩꯒꯤ ꯈꯨꯡꯒꯪꯅꯤ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯂꯤ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯩꯁꯥꯜ ꯖꯦꯜꯗꯨꯗꯤ ꯑꯩ ꯁꯛꯆꯕ ꯇꯥꯔꯤ ꯀꯩꯁꯥꯜ ꯖꯦꯜꯁꯤ ꯑꯩ ꯁꯛꯄ ꯀꯥꯟꯗꯗꯤ ꯑꯩꯗꯤ ꯈꯗꯥꯡ ꯈꯔ ꯊꯥꯗꯗꯕꯗꯤ ꯌꯥꯗ꯭ꯔꯤ ꯃꯔꯝꯗꯤ ꯑꯩ ꯑꯥꯃꯤꯛ ꯌꯥꯎꯗꯦ ꯐꯤꯂꯝ ꯑꯁꯦ ꯊꯤꯡꯖꯤꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯔꯝꯗꯤ ꯇꯞꯇꯥꯅ ꯑꯥꯃꯤꯛ ꯌꯥꯎꯗꯕꯒꯤꯗꯃꯛ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤ ꯇꯞꯇꯥ ꯍꯥꯏꯕꯗꯨꯗꯤ ꯍꯣꯏ ꯑꯍꯜ ꯂꯃꯟ ꯌꯥꯝ ꯌꯥꯎꯏ ꯃꯈꯣꯏꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯩꯈꯣꯏ DC इवन MLA मिनिस्टर अरे फेस की इलेक्ट्रॉनिक मीडिया प्रिंट मीडिया मखोगी तुम में कोप थोक अमल लई अखोगी तू सिगे मंगा सिगे अदु तप तप फेन आई लेजरी फेन दुगा खक्तनी लोरी बदी आमिक से तपता गिदी सोंगया की उफुल गुमने अदु काव भी गनो तपता चैलेंज तौरी एनी हुजिक ओपन डिस्कशन तौसी तपता मरम दी तपता 1996 की लापने आमिक 2002 3 की फॉर्म तौरपने अदु करिगी दम तपता हाथों नबगी दम सेव की लुक ने सिदी करमाय तो नहीं तपता याओ फावगल को मिसबो नमथनबो होनबो तपता आमिक की मथौ ने अदुना आइने करिगो मम सिंगनबो लेते आइदि मयाम लेदि सिदी आइने सुम के स्टेज सुम के बदो औरौ बि यादे ए तौफम थोक इथौ ने सही सभी मनुष्य सिदी होय तौद्रदि कैनो अदु पुसी सभी के बदलते अमरीशपुरी की डेट वो सोलो रदी अमरीशपुरी डेट नते लाने खंदी गनो अइबो अदु मरम दे आदिक्तदी ngaraang di angang ne tapta hatong na kiti dam share mane aduna sen ayo waro bi no mayam adu hai na su mayam ingon da open discussion na open debate tawi khudong chaw da hoji chukti ni aduga press ta su oro ai jum da su oro matam chup da pi duna adum lai gani mang tham na khut khala kawi potharero hiblerola adu mukso ai de saksedi bisai si de hengo bisai de natte hengo ai ima ga jemi na ba yada ba isai nupi isai ga jemi na ba yada ba film hojo ki do adu natte si de adu even akoina no ai khat thada da ba yadi maram de ai warawe
ꯑꯩꯈꯣꯏꯅ ꯇꯨꯃꯨꯗ ꯆꯪꯉꯨꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯑꯩꯈꯣꯏꯅ ꯄꯣꯠ ꯂꯩꯔꯨꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯔꯤꯁꯤꯞ ꯑꯃ ꯄꯤꯔꯛꯀꯅꯤ ꯃꯗꯨꯗ ꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯂꯣꯟꯁꯨ ꯈꯪꯅꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯁꯣꯏꯔꯒ ꯐꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯂꯩꯈꯤꯔꯣꯏꯗ꯭ꯔꯣ ꯖꯦꯜ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯔꯤꯒꯦ ꯂꯩꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯣꯏꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯏ ꯐꯤꯂꯝꯗꯨ ꯊꯤꯡꯅꯤ ꯑꯃꯨꯛ ꯊꯤꯡꯈꯤꯅꯤ ꯂꯣꯏꯔꯦ ꯍꯣꯃꯣꯖꯥ ꯍꯦꯡꯉꯣꯖꯥ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯛꯆꯈꯤꯕ ꯏꯁꯩ ꯇꯝꯈ꯭ꯔꯕ ꯇꯝꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏ ꯁꯛꯄ ꯑꯗꯣ ꯃꯗꯨ ꯏꯁꯩꯗꯣ ꯇꯞꯇꯥꯒꯤ ꯅꯠꯇꯦ ꯇꯞꯇꯥꯒꯤ ꯁꯛꯆꯔꯤꯕꯁꯦ ꯇꯞꯇꯥꯒꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯈꯔ ꯀꯦꯡꯕ ꯅꯠꯇ꯭ꯔꯒ ꯀꯦꯡꯗꯕꯗꯨꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯒꯅꯤ ꯃꯪꯐꯝꯅ ꯈꯨꯠ ꯈꯠꯂꯒ ꯄꯊꯥꯔꯔꯣ ꯍꯤꯞꯂꯔꯣꯂꯥ ꯀꯞꯇꯨꯅ ꯂꯩꯔꯒ ꯇꯞꯄꯦꯟꯖꯩ ꯀꯥꯎꯕ ꯉꯝꯅꯗꯦ ꯑꯩꯒꯤ ꯃꯍꯥ ꯃꯪꯐꯝꯅ ꯈꯨꯠ ꯈꯠꯂꯒ ꯀꯧꯏ ꯄꯣꯊꯥꯔꯔꯣ ꯍꯤꯞꯂꯔꯣꯂꯥ ꯀꯞꯇꯨꯅ ꯂꯩꯔꯒ ꯇꯞꯄꯦꯟꯖꯩ ꯀꯥꯎꯕ ꯉꯝꯗꯦ ꯅꯨꯡꯇꯤꯒꯤ ꯃꯍꯥ ꯑꯗꯨꯕꯨ ꯌꯥꯗꯦ ꯅꯤꯡꯇꯝꯅ ꯀꯞꯆꯕꯁꯨ ꯄꯨꯜꯂꯤꯕꯤ ꯇꯨꯄꯤ ꯈꯠꯂꯕꯩ ꯌꯥꯗꯦ ꯅꯤꯡꯇꯝꯅ ꯀꯞꯆꯕꯁꯨ ꯄꯨꯜꯂꯤꯕꯤ ꯇꯨꯄꯤ ꯈꯠꯂꯕꯩ ꯍꯤꯡꯅ ꯁꯤꯔꯕ hingga siraba haksarudagi paithoraba hawai sidu yeliba sarjel dubi padoksi kaisa dugi padoksi kaisa del dugi padoksi what nay ba khen malabana han ban ngor thawa asi kha badi sat khregalni sat gai ha thali basi what nay ba khen Badi zan kragani something I hear heart hale basi asile ka sunting libo sasing I do tani kono tanga de mai libo sal del do bi adoshi kaisa del do bi adoshi Lugi padoksi sal del lugi padoksi Thank you. 팅절레비 이사이 안 가기 팅절레비 필름 안 기사이 되네시. 강도에 가람 간도 리스하고 도 아루 팅는 거 팅요 팅거 덕소 답다가 머리 내나 되지. 헤 하루 필름도 어